Pre-board Hslc exam Mai Pakna Loisinkhre. All Manipur recognized private schools welfare association na sinduna tha asigi ani dagi pangthokpa haurakhiba common question pre-board exam ngasi Mai Pakna Loisinkhre. Ngasi aroiba numita optional subject taret ki exam pangthokhibaga loinana tongan ba exam center kharada association gi team na yengsin khongchat chatki. Hairiba exam asigi wahangche sing asi tongan ba machu singda English amadi maitai mayek version anida nambaga loinana apunba subject ki question taramanga namduna bosem na lauduna pangthokliba HSLC exam gi pattern norms chap chana pangthokpa top exam ama oibaga loinana saruk yariba mahairoi singna class 10 metric exam mayokna bada mark wangna fangduna pass percentage wangna pass tawrakpa maramna exam asi chahi taramapan chupna All Manipur Recognized Private Schools Welfare Association asina pangthoktuna lakli academic session English ani kunmari kunmanga gi oinasu exam asi ngasi-ngasimak oiriba Manipur gi luraba tanja asida mapung fana asoi angam yaudana pangthokpada mateng pangbiriba government civil society organization mahairoi sing guardian sing amadi education ga mari leinaba pumnamakpu tawbimal khangba uchabaga loinana mathang lakadaba chahi singdasu exam asi henna mapung fana pangthoknaba hotnabadasu mateng pangbirakani haibagi achet pathajaba thambaga loinana English ani kunmanga gi February March ta board na lauduna pangthokadariba HSLC exam da saruk yagadariba mahairoi sing khudingmakpu mai pakpa pinabisanu haina association asigi president L Joy Khumanna pauzen lakli mahakna makhata na haikibada school sing da angang singbu namduna thambagi chanabi asi association na condemn tawbaga loinana hauzik oiriba situation asigi yenglaga school singna mahairoi singidamak lokhatfam thokpa damak lokhat pinabasu appeal tarakli loinana bosem gi lairiba chayetnaba asisu mari leinaba authority singna yengsin biduna loisin binabasu taksilakli lakadriba sahi kaya dasu asingulaba examination si Mai Pakna pangthokpa ngamnaba honana bagi damakta Manipur da leiriba tongan ba mipung khudimangna All Manipur Recognized Private School Welfare Association sinjariba asungula pre-board examination si sogat piu amadi pungning thogut piu haiduna akoina ngasigi asingulaba khudongchaba si lawjarakanda akoigi tongan ba school singna class 10 amadi 12 thagaduriba mairoi singidamak yenga tongan ba school singna compulsory oina soidana school da legadabani school yu hostel da legadabani haidana tongan ba paisa ahen ba paisa lauraga akoi school singda namdana angang sing thambagi adung lo chanabi ama laglibasi All Manipur Recognized Private School Welfare Association condemn tawi aduna maruina akoi hauji Manipur gi leiriba film si yenga school singna lokotpam thokpa marui badang lokot piu ka hena tongan ba akoi gi myam singda akoi gi parents singda akoi gi mahiroi singda waga da basing to biganu haidana All Manipur Recognized Private School Welfare Association site gi su akoi masimatang so appeal tawjari loinana hauji bosem gi sayet naba amana maram oirakanda bosem gi thabak thong khudimak leptuna leiribasi athu matamda gamena miyeng sangbiraga ngasi bosem gi staff amadi gamen ga muknaribase athu matam loisin binanabagi damakta mari leinabasi na hotnabiyu haibasi matanga aikoigi association society gi mari leinabasi da appeal tawjari